Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Mukhyamantri Yumnang Khemchan na hairi kunai amubu chakotpagi lambida puraknaba honabada nad amadi dharamagi oiba chatnabi sing ngak senduna thamba yamnamak tangai fade Kangpokpi jilagi konsa kulda kulai paiba singna nomai kapsirapada mioi ama sokle Mahiroi singna kunai da haujik thokliba thodok wathok sing ningthijana khangbagi tangai fadaba lai haina Mukhyamantri Yumnang Khemchan sing na hairi Miam da hidak mana sizna bagi amang ba ningthina khangana bagi pandam na ngasi malim gi hidak mana sizna da numiki palan thoram pangthokli amasung sabagi chang hengalari ba asida miam na yari ba makai section na laina ba amadi sarkar gi chana kanun sing ngak na chapina ba Pradhan Mantri Narendra Modi na appeal tawri Mukhyamantri Yumnang Khemchan Singh hairi kunai amubu chakotpagi lambida puraknaba honabada nad amadi dharamagi oiba chatnabi singbu ngak senduna thamnaba yamnamak tangai fade Imphal gi haing khongbalda laiba Lainingthok Sanamahi Sanglenda Lainingthok Sanamahi Temple Board ki president oina wasak lorba tungda Shri Khemchan na Raija sigi nat ki oiba chatnabi amadi Sanskriti yokatnaba honabada mahaki maikaidigi pangba yaba mateng pangani haibagi thajaba piki Thabak ingang tawbada akhoi niti niyom aise ai yumdagi hogodobani ai committee dagi hogodobani adu mathangda niti chungna akhoi punamak thabak tawminasi aduga hairiba awara palaiba singdo adusu phajana board meeting phamakanda tanaraga sina pate kaidusigi phajana tanaraga si tawsi do tawminasi haiba simai thamjage malemgi jaga khudimaki leba khudimaki magi nat magi laim laison Haibasi, masih protect tawraga madu ngak na satpa lebak tu kuji sakut bagi mangda thab lebak moine ekoi su ekoi nat ekoi culture ekoi lining masih mamang thana puna mo hona bada aisu asaw mating pangjage Shri Khemchan hai karigumba thabak ama paikapada niti niyom ningthina ngak na chatpa tai amasung Laisang adugi akoibagi phibam ningthina thamnaba paikapada thaurang sing board ki mifamda khanagani Raijasa santi hanjilangna basu mahangna ishorgi mafamda thaunijaki Mukhyamantri bu tongan makaung ki mioi singnasu nat ki ba phijol singa loinana taramna okhi Shri Khemchan Sanamahi Sanglen manakta uchara su thaki madugi mamangda Mukhyamantri na mafam aduda hek thunglabada Lainingthok Sanamahi Temple Board amaibi sing amadi atai mioi kyana mahaku taramna okhi Kangpokpi jilagi konsa kulda kulai paiba singna nomai kapsilakpada mioi ama sokle asoka mioi adu Imphal gi Rims Hospital da pokaltuna laikanari hairi thodok adu ngasi mioi ahumna ising pipe semjinba chatpada thokibani Naga People's Front NPF Manipur State Unity President su oiriba MLA Awangbo Newmaina Khunja sinde nomai kapsilapagi thong adubu kanna yaningdaba phongdorokli Cherola mada mahang hai misam miamda asigumba kulai paiba singna chatharibba thong asi kaidonungda su yaba ngamloi amadi asigumba thong asina jati kaunglu singi marakta tokhai tanabagi phibam ama lakani mangnai misam miam sing matam chupada ngak sendro thamba haibasi yamnamak tangai fade maramaduna miamna yariba makai hingsa thadoktuna amato ina hingminanaba amasung santi wari sanabaromda changsinaba honagadabani ngasi ayuk konsa kul Naga village ki mioi ahumda nomai kapsilapagi thong adabu konsa kul konsaram village authority na kanna yaningdaba phongdorokle cherola madalup asin hai konsa kul gi khunja sing ngak senaba honabada mipum khudimangna mateng pangbiu Mukhyamantri Yumnang Khemchan Singh ngasi kuntaruk suba Meritorious Award enthopi tharumda saruk yaki Ngakraba Lairak Development Association sinduna singjamai singa mathak Ngakraba mandap da pangthokiba tharum aduda tongan ba lamsingda makok mathang taraba singda mana mathum sing yenthokibani Thauramda Mukhyamantri na mana phanglaba singbu thagatpaga loinana tungi punsida mithoi mihenaba honanaba haiki Mangnai Lairik Laisugi lamda haithoi singthoraba sing mateng pangba amasung makhoibu sengkatpa haibasi sarkar asigi achetpa phirepni Malemgi honglabiba sigi matangda wafam kya phongdoroduna Mukhyamantri na hai mahiroi singna Lairik Laisudi hena pungning changba khak natana skill development gi thorum singnasu mapung phaba saruk yaba haibasi yamnamak tangai phade Mangnai mahiroi singna kunai asida haujik thoriba thodok wathok sing ningthijana khangbagi tangai fadaba lei miamna lambi thingjinduna amasung ban tawduna khongjang changchinbagi mahutta lamdam sigi oiba wathok sing wari sanaduna loisinaba Mukhyamantri na appeal tawki
Meritorious students amasung achievers singbu taramna opagi thoram amang asi Imphal East Jilagi Chalogda leba Irabot Memorial Hall da pangthokre thoramadu Bidhan Sabha Sadasya Kongban Tabam Ibom Chasu Saruk Yaki Sagolban Constituency Progressive Committee ne senduna Sagolban Constituency Meritorious Award ngasi Sagolban Thingom Lekai Community Hall da pangthokre Thawal Jilagi Manung Chanba Kairem Bikok Khungangi oina mai paklakraba mahirosing opagi thoram ngasi Kairem Bikok Mayai Lekai Community Hall da pangthokre Tabiriba Pawasi Akas Bani Imphal Degini. Miam da hidang mana sizinabagi amang ba ningthina khanganabagi pandamda ngasi malemgi hidang mana sinadaban numit ki palan thoram pangthokli kumsi chahi ki palan thoram asigi hiramdi unmasking the apple countering nicotine and tobacco addiction haibasini Malimgi hidak mana sinadaban numina lakpada Mukhyamantri Yumnam Kyanchamna Miam da hidak mana polam sing sinadanaba appeal tori Mangnai hidak mana gi polam sing asi miyangi haksela chawna singna batanatana masina tongan ba laina sing thon badanatana miyobigi punsibu tensil lali Numit asiga mari lena piba pauzil da mangna hai Manipur hidak mana sinadaba lamdam ama oinaba punna hona minaduna masama u phaba aso engam thoktaba amadi chakhotpa lamdam ama oinaba hona minarasi Numirasi Raja Sigi Tongan Tonga Mafam Sing the Su Pangtok Naki, Sandel Jilla the District Tobacco Control Cell, District Health Society Sandel ga Puna Kusamaduna, Jilla Taki Oba Malemgi Hidak Mana Sinadaban Numit, Jilla Asigi, Salem Third Labor, Little Angels Paradise School the Pangtoki. Central Bureau of Communication CBC Field Office Sandel na Sinduna Numit Asiga Marilena, Akanaba Outreach Program Ama, Jilla Asigi Purum Tampak, Village the Pangtoki. CBC Regional Office Imphal Sinduna Numit Asiga Mari Denana Akanaba Outreach Program Ama Imphal Iski Paurabi Leba JM Public School da Pangtokki Coalition Against Drugs and Alcohol Kadana Sinduna Imphal Iski Konung Mamang Leba Masigi Office da Numit Palana si Pangtokki Assam Rifles na Sinduna Chandel Jilagi Salon Kaubang amasung Chakpi Karongda ngasi malengi hidak mana sindaba thoram pangtokki thoramadra kunja Chanirom Saruk Yaki Environmental Sustainability and Traditional Knowledge System in Northeast India Practices, Challenges, Prospect Haibasigi Matangda Numin Umni Satarapa Jati Thaki Seminar Ngasi Imphal East Leba Konang Thaba University da Loisan Gray University Asigi Eco Chapter Amasung Science Club na Directorate of Environment and Climate Change Kusan Raga Satarapa Seminar Loisan Bagi Thorom da Wangang Aduna University Asigi Vice Chancellor Professor Naorem Joy Kumar Singh Hai Akoy Bagi Khal Ngak Tuna Thamba Amati Mapung Pana Chokana Bohona Bada Mahoksa Dagi Lejaragba Loksing Gyan Singh Asi Sizina Bagi Tangai Fadabale Manipur ki mafam kharada lakliba numinini humni asida akhak arau yauna nong kana chugani hari India Meteorological Department Imphal Center ki paung matungina hayeng Tamenglong Senapati Kangpopi Ukrul amasung Kamjong jila ki mafam kyada akhak arau galonena nong churba yai lakliba lebapopan numit phawbada Senapati Ukrul amasung Kamjong jila dasu hariba phibam asi mayok nagani CPI Sengmai Local Council ki nifum doi suba mipam kurkul makha laikai da pangtokre mipam maduda National Highway thingjiliba asi hangdoknaba council asina honagani haina warep lauki Now for Climate Habihiram the Nomu Yoba Uchara Tabaki Torama Mangasi Imphal West ki Tobung Kokteleba Ipat Oyalakpa Iman Nungti Lema Haraubung the Pangtokre Toramasi Forest Bivaki Miang Makada Association of Manipur Students Association Pune Tobung Kok Council for Educational Administration and Management Manipur Chapter Imphal Amasung Tobung Kok Progressive Youth Pioneers Association na Punna Kusamna Senbani Toramadu Tongan Tongama Mapam Singda Uchara Charumlo Taki Kaksing District Pensioner Association ki Kunmarirak Suba Chahi ki General Body Mipam Ngasi Jila Asda Leiba Representative of Lawyers Office ki Conference Hall da Pangtokre Thaurumgi Saruga Moina Laikidraba Members ki Mapamda Minute Ani 2 minute leptuna Awaba Phongdoki Mipam aduda Association asigi oiba Tongan Tongamba Warep Kayasu Lauki Manipur All Age Pension Scheme MOAPS ki Makada Pension Phangba Yaraba Senior Citizen Singna Makoi Makoi ki Application Form Sing Mari Leinaba District Social Welfare Office Sing da Piselanaba Khangalagli Directorate of Social Welfare na Tokpa Cherolamana Hai Application Form Sing Bibag asigi website socialwelfare.mn.gov.in da download torba yagani amasung form pisin bagi arobi matam mathang thagi tara phawba ni
Assam Rifles singduna singjamai amasung namborgi maira paibi sing Chandrakhonggi CSO sing Thobagi social media influencer sing kainogi ward member amasung tongan tongamba kulgi lusingba singa mifam pangthokre mifam aduda raija sigi ngakselgi phibam amasung tongan tongamba kanglop singi marakta nungsi chanaba mari hena sagar anabigi matangda wafam kya khanaki hari Assam Rifles sinduna Chandel jilagi Selang khulda chatharakpa numit ninigi oiba inter school literary amasung cultural meet ngarang loisingkhre thauram aduda mahiroi amasung Sam Humpuramna Saruk Yaki. Lamdam asida sothana leiriba miyoi sing mating pangbigi thabak tongan ba sangsan singna lepalaitana chatari. Masigi saruk amoina Facebook Real Friends ko wa sangsan amana ngasi singjamai singa matak nangmairapam lekai da leiba ahal orbin nupi ama amasung mahaki masunupada mating pangkre. Akasbani Imphal dagi pau tabiri. Hauzik sabagi chang hengalariba asida miyamna yariba makai section lainaba amadi sarkargi tongan ba bibhag singna thokliba chana kangon sing ngakna chapinaba Pradhan Mantri Narendra Modi na appeal tori tha kudingi aroiba nomaijing numita sandokpa mahaki pungningi wa man ki baat thorumda wa ngangbada Pradhan Mantri na hai nungsada chatpa matamda miyamna yariba makai section na amadi ising chang naina thakpigadabani Mangnai nungsagi maisa ngakthoknaba lebak asigi tongan mafamsingda lamdugi oiba puthokchaba makhal kyagi mahi manai sing thakli asigumba tongan ba mahi manai sing puthokpa asina ek bharat shrestha bharat ki thauna lingjel adu uthokli प्रधानमंत्री ने हाई मेरे प्यारे देशवासियों इस समय देश के ज्यादातर हिस्सों में बहुत गर्मी पड़ रही तेज धूप गर्म हवाएं ऐसे मौसम में अपना ध्यान रखना बहुत जरूरी है पानी पीते रहिए धूप में अगर निकलना ही पड़े तो थोड़ा संभल कर निकले इस दिशा में सरकार की भिन्न डिपार्टमेंट्स ने जो गाइडलाइंस जारी की है वो भी भूलिएगा नहीं लेबाग असिगी तोंगान मफमसिंगदा फंगलिबा हैनौ मखलसिंगी matangda paladuna प्रधानमंत्री नाई हैनौगी खोंगसत असि हौजिति खुंगंगदगी मालेंगी कैथेल यौखरे लेबाग असिगी सेल थुंगी फिबम फगदनबदा चावना थौदांग लौरिबा हैनौ थाबगी थबक तौरिबा मियोय सिंगबसु श्री मोदीना थागतपा फोंदोके प्रधानमंत्री नाई समाज असि याइफनबगीदमक लेप लेतना होनेबा मियोय सिंगना पाइखलिबा थबक थौरम सिंग थागतपगा लोइना मखोयगी थबक अदुबु सक खंगनबा होनमिनसि हौजिक सानबगी पाव नाउरेम विक्टर दगी Kuntaruk Suba Arambam Somorendra Ningsing Kumon League Cum Knockout Open Kendra Wise Kang Tournament Lisingani Kuntaruki ngasi sanakiba match ta klasa oinam kangkhutna kaisamtong kangkhutpu panjal kun tarahumdoi da thoikre Babina Group na sinduna Imphal gi mapal kangjai bungda chathariba humpumanga suba CC meet ki ngasi sanakiba match amada Social Development Club na Football Club Kumbibu panjal manga amada thoikre Nongchup Kameng Young Generation Club na sinduna pangthokliba tarahumdoi suba Summer Sports Meet Lisingani Kuntaruk Open Football Tournament ki ngasi sanakiba match ta Loitang Apunba FC na Greenland Potsang Bambu panjal manga ani da maithiba pikre Mari suba MNCA Men's Under 19 One Day Trophy Lisingani kunma Kuntaruki ngasi sanakiba league match ta YPHUC Lalambung Makhongna Thau Thangmai Banbu ran humphumdoi da thoikre Yangkai Nithoi Suba Junior Manipur State Junior Boys Kabaddi Championship Lisingani Kuntaruk July Thagi Ahumdagi Manga Fauba Thobal Jilagi Texam da Leiba SLYO Playground da Pangthoklagani haina Manipur State Kabaddi Association gi cherolamana khangalakli Indian Premier League Cricket ki final da Hauzik Gujarat Titans ka Royal Challengers Bengaluru ga Ahmedabad ki Narendra Modi Stadium da sanari Toss ngamduna Royal Challengers Bangalore na Gujarat Titans bu hana betting tohanbada Hauzik ngahaki mamang fawbuda Gujarat Titans na over amada wicket amata tu dana run tarahumdoi lauri Rajesh Thagachari Victor Aroibada Maroiba Pau मुख्यमंत्री युमनांग खेमचान सिंह हाइरी खुनाई अमुबु चौखपगी लंबीदा पुरकनबो होनबदा नाट अमदी धर्मगी ओइबा चटनबी सिंगबु ngak senduna thamba yamnamak tangai fade Kangpopi जिलागी कोनसा खुलदा खुलाई पाइबा सिंगना नोंमै कापसिलपदा मियोय अमा सोकले Mahiroi singna kunaida hौजिक थोलिबा थोकदोक वातोक सिंग निंगथीजना खंगबगी तंगाई फदबा लई हाइना मुख्यमंत्री युमनांग खेमचान सिंह हाइरी Miyamna hidak mana siznabagi amangba ningthina khanganabagi pandamda ngasi malemgi hidak mana sinadaba numikki palan thoram pangthokli amasung sabagi chang hengalaliba asida miyamna yariba makai section lainaba amadi sarkargi chana kanglon sing ngakna chapinaba Pradhan Mantri Narendra Modi na appeal tawri Paulo Jare